ahan badayam number oi update khara thamjage Kuki na Naga ani fazil bado Naga volunteers sing na kalhaure hairi thawdu singarang senjang khunda thoki bani none PIC da yawa Naga ani adu Imphal tamna lakpada Kuki na lambi thatuna fajin ki bani hairi miyoi ani makaso engam yaudana kalhaure hairi ngarang senjang da kapna badu Kuki militant ama Sire ani na sokle asokpa ani dunupi ni hairi rimsta pukatuna layang li yum taret muksumai tharam le hairi Kuki in Manipur kim na NNCN amasung ZUF na tawbani haina maral sirakle ing 2023 gi May humdagi horaki irang asiga mari lenana pangai da laiba MPTC amasung taret suba IRB gi am court tagi nongmai lakhiba thodok adugi matang da CBI na lokalapa case amaga mari lenana arambai tengol gi lusingba Korounganba Khuman yauna miyoi mapan gi mathakta supplementary charge sheet pikhatkre thodok asiga mari lenana CBI na sa tharakpa investigation gi saruk amoina moirang them anan singa atopom karjit elias Kisorjet laukrakpam Michael Mangang sa Elias Tolamu Konthaujam Romajit Maitei Elias Lukoi amasung Kaisam Johnson Elias Johnson gi bathakta CBI na special judge CBI Guwahati Assam in 2024 gi January tarag ni thoja charge piket ki case asigi investigation agency na oiriba special judge CBI Guwahati da piket ki ba report na hai thodok aduga mari leina in 2023 gi May ahum de Imphal East district ke hangang police station na IPC gi tongan ba section sen amasung 25 arms act ki makha da FIR ama laukhalaba matung da Manipuri government na thokpa notification amagi matung in the case adu CBI ga sinaraki CBI na thodok aduga mari leina FIR ama register tawtuna investigation sathaba horoki bani hangang PS na laukhatpa FIR adugi matung in nupi adugi nungthin pung amaga minute nipuga mangaram tabada masing yamlaban hasing na pangai da laiba MPTC gi main gate duty tawriba santri sing adu overpower tawduna campus manung da laiba MPTC arm court ani amasung taret suba IRB gi arm court ani punna arm court mari gi thong phakai duna yamlaban nongmai amasung maruna singwal lutaw ki hairi case ase ga mari lena sathar pa investigation ta moirang them anand singha athokpam karjit Elias Kisorjet laukrakpam Michael Mangang sa Elias Tolamu Konthaujam Romajit Maitei Elias Lukoi amasung Kaisam Johnson Elias Johnson CBI na tongan ba thodok sing da faraba matung da makhoi gi mathakta charge sheet thangalaki bani investigating agency asina makhata na satharakpa investigation ki sarukam oina kulai lakpa aduda yawba lalhawlop amagi kadarni haiba thoksom Gyanesor amasung Anand Sharma kawami ani amasung arambai tengol gi member Asem Kanan Singha kawa amasung siane haiba khangki NIA transnational conspiracy ka mari leina lokhat pa case amada thoksom Gyanesor Elias Siamjai Laimayum Anand Sharma Elias Ingba amasung Ibom Samaitei Elias Landaba kawami ahum phare haina iba serol ama CBI da tharaki CBI na chief judicial magistrate Metro Guwahati da thoksom Gyanesor Elias Samjai amasung Laimayum Anand Sharma phana ba prayer torba matung case asiga mari leina phaki ani suba IRB da gi khulai lakpa ga mari leina CBI na lokhat pa case asiga su mari leina makhoi ani ki mathakta charge sheet thangatrabani masiga loina na MPTC yauna tongan mafam sing da gi khulai lakpa gi thodokta sena bani haiba hana Manipuri police ta constable oiramba arambai tengol gi member Asem Kanan ko ama supaki hairi faraba miyoi ahum asigi mathakta IPC gi tongan ba section sing galoina na UAPA listing ama sapan humpuga taret hapsin na ba CGM kamrup ta pisen ki application ama kota ya ba pirak padagi case asi special judge CBI cases Guwahati Assam da transport or case CBI na makhata na sathar ko investigation da faraba sing asiga Korounganba Khuman Elias Ngangbom Tyson Koirakpam Robin Singh Elias Robin Mangsatabam Bikas Maitei Elias Bikas Sanaujam James Elias James Maitei Shawam Langaiba Luang Elias Langaiba Oinam Samanan Singha amasung Wahengbam Susil Kumar Singh Elias Kamando Kobam Misiga tatana ipau phauna ki MPTC ki pangai tawab dapta tawba matamda haiba missing asi numit aduda thodok tokpam aduda laiki haiba khangba ngam ki hairi CBI na pikala kiba supplementary charge aduda case asiga mari lena satharakpa investigation gi matung in scenario acquisition asi nongmai lakpa gi thodok adu punna sathaki amadi makhoi gi mathakta lokholamba IPC gi tongan ba section sing gi mathakta ahen ba penan section hapsen ba arms act lising am champan yang khai ga taret ki section kunga manga the Prevention of Damage to Public Property Act lisingam chapan marfuga mari section 3 read with section 4 amasung UAPA lisingam sample humfuga tarit ke section 16 18 amasung 20 pali hairi handak Manipuri ge oina social media da yamna viral oikraba Lairaba world Elias Mangal gi maram da update kra thamjari laibak mayam da soi kre amadi lan kre makata na tawzeroi UMO gi imasing ga Senari ba makoy ani makka wakal kamin nakre
Iranda Khamenei funeral da death to America death to Israel gi kholausing na ninkre. Iran gi laikitraba Supreme Leader Ayatollah Ali Khamenei funeral da ngasi leba adugi konung Tehran da teliba mioi lising cha kaya gi mamangda US President Donald Trump hanaba apil tawkre. Trump amasung Israel gi Prime Minister Benjamin Netanyahu hanabagi damak poster sing amasung graffiti na phongdoki global energy supply thadadkiba lanadu matam pumbagi oina loisinabagi matangda Tehran na US ka negotiate tawnaraba fawbada Trump amasung Netanyahu hanabagi wafam adu hardline demand ama oiduna laki Mohammed Rasouli kawa point amana dead to America dead to Israel demand tawki funeral aduda loudspeaker da tiliba miyam da wa ngangbada Rasouli na Trump ta haiba oina malem asida khwaidagi fataba mioi adu hojik fawba karigi hingduna leiribano haina hangki wang aduda miyamdagi nungaiba phongdongnaraki amasung Trump leiba maramdagi malem asi makha tana afaba amafam ama oidre haina amukasu Rasouli na haiki Ayatollah gi funeral dugi damak ngasi nomaijingi thoram asida yariba asidagi yamna hena masing yamna ngarang su saruk yaki amuba fizol setuna banner sing amasung flag sing khumnaba Khamenei bu ikaiba piba unnaba amasung mafam adu tamna khongna laknaki amasung United States lingkhatkibagi chani yankhai suba thoramgi damak Washington da US President Trump na speech ama pikibaga mahak hanabagi su kholau lauki Trump na American military gi matang da ngangladuna ekhoina choba mai pakpa phangkhre haiki nakoina Venezuela da yengli nakoina Iran da yengli ekhoida madu muthatkre makhoi military muthatkre haikri lana dugi manung da wakal kya gi kihan basingi manung dagi amada Trump na Iran gi civilization adumak mang tahan nabasu wasaki Iran gi supreme leader ase Iran war horokpagi tangkakta US amasung Israel na February 19 da air strike amana masagi chahi marfuga taruk subada hatkibani Iran gi supreme leader adugi mafam da aroiba kainarol pibada tinkiba mi million kya gi marakta mioi ama saruk yaba ukhide Madu mahaki machanupa amasung magi mahut silhauba Mostaba Khamenei ni adubu ngasi Tehran da funeral prayer sing aduna Khamenei gi machanupa singi manungdagi ahum di saruk yaki state television da Khamenei gi machanupa ahum Mostaba Maisa amasung Masud Khamenei Iran gi konung da chawna religious complex Tehran gi Imam Khomeini Grand Mosque la da funeral prayer sing aduda magi mapagi ku adugi tungda leptuna leiba utki Iran gi President Masud Pezeshkian Parliament Speaker Mohammad Bagir Ghalibaf amasung Islamic Revolutionary Guard Corps IRGC gi Commander in Chief Ahmad Bahidi su prayer sing aduda yauki Iran gi mafam kaya mukta pangthokliba thoram sing da mi million tara hena saruk yaraba yai haina authorities na phongduki pa lising thamba ngami haruba nupi sikre mapuroibada nanggumba nupa lising thamba ngami haruba nupi halubagi damak punsi chupa jail gi chairak phangkaba mapuroiba court asumnagi chahi tarekhak jail lainaba kangankre report asigi matung ina Madhya Pradesh ki Chindawara haina khangnaba district amada siba kauba nupa amana mahaki mirolobi nupi na nanggumba nupa lising thamba ngami hairakpagi sawbana mai hauba sibana Masamaki nupi adu bunung na thomduna kumja 2021 da hatkibani thakdosigi matangda trial court na sibabu IPC ki section 3041 gi matung channa mara lei haiduna mapunsi chupa jail da leinabagi chairak pikibani madugi matungda sibana Madhya Pradesh High Court da tawrakhiba appeal amagi matungina Justice Vivek Agarwal amadi Justice Afnindra Kumar Singha gi bench na appeal adubu apex tawraduna Trial ko na mapunsi chupa jail da lainabagi chairak adu kaktharaga sumnagi chahi taret ki thabak suba jail da lainaba amadi lupa lising ama fine thinabagi chairak pirakhibani mapunsi chupa jail da lainabagi chairak kaktharaduna sumnagi chahi taret khak jail da lainabagi while piraduna Justice Vivek Agarwal gi bench aduna nupi amana sawi haiduna mapuroibana sawgadaba tabada wafam kaya phongdokpa haibasi aranba tawroidoba thabak tawnaba insinba oina thoi Trump ki signature yawba dollar bills lauthokre United States ki chani yankhai suba birthday ningsingnaba Treasury Secretary Scott Bessent na President Donald Trump ki signature yawba US dollar denominated bills lauthokre Trump ki signature yawba dollar chama bill amagi image amaga loina President adugi thang janumiki social media message ama Bessent na amuhana post tawrki mausana US paper currency da Treasury Secretary amasung US Treasurer gi signature adu yawi aduga President gi yawde hanagi New York businessman ama oiramba Trump na Washington amasung leibasigi mafam pumnamakta institution singda ma ki Trump amasung ma ki maming yamna hapningduna leiraki administration aduna Trump ki maming adu haukiba chahida US Institute of Peace ta hapchinki ma ki anisubatam hurakpada John F. Kennedy Center for the Performing Arts ki board adudasu magi maming hapchinki adubu ko na just amana arts complex adudagi mahaki maming lawthoknaba ruling piki
ꯐ꯭ꯂꯣꯔꯤꯗꯥꯗ ꯂꯩꯔꯤꯕ ꯄꯥꯝ ꯕꯤꯆ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯟꯖꯤꯟꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯄꯥꯁꯄꯣꯔꯠ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ 125 ꯁꯨꯕ ꯔꯦꯡꯛꯇ ꯂꯩꯔꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯒ꯭ꯂꯣꯕꯦꯜ ꯄꯥꯁꯄꯣꯔꯠ ꯏꯟꯗꯦꯛꯁ (GPI)ꯗ ꯂꯩꯕꯥꯛ 138ꯒꯤ ꯄꯥꯁꯄꯣꯔꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄꯥꯁꯄꯣꯔꯠ ꯑꯁꯤ 125 ꯁꯨꯕ ꯔꯦꯡꯛꯇ ꯂꯩꯔꯤ ꯍꯥꯏꯅ ꯔꯦꯁꯤꯗꯦꯟꯁꯤ ꯑꯃꯁꯨꯡ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯗꯚꯥꯏꯖꯔꯤ ꯐꯥꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯒ꯭ꯂꯣꯕꯦꯜ ꯁꯤꯇꯤꯖꯦꯟ ꯁꯣꯂꯨꯁꯟꯁꯅ ꯐꯣꯡꯕ ꯔꯤꯄꯣꯔꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯦ꯫ ꯀꯨꯝꯖꯥ 2025ꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ GPI ꯗ ꯏꯟꯗꯤꯌꯥꯒꯤ ꯄꯥꯁꯄꯣꯔꯠꯀꯤ ꯔꯦꯡꯛ ꯑꯁꯤ 128 ꯁꯨꯕ ꯄꯣꯖꯤꯁꯟꯗꯒꯤ 125 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯁꯨꯞꯅꯒꯤ ꯄꯣꯖꯤꯁꯟ ꯑꯅꯤꯈꯛ ꯍꯥꯏꯒꯠꯂꯛꯈꯤꯕ ꯑꯣꯏꯕꯅ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯁꯦꯟꯃꯤꯠꯂꯣꯟꯅꯤ ꯍꯥꯏꯔꯕꯁꯨ ꯄꯥꯁꯄꯣꯔꯠ ꯔꯦꯡꯀꯤꯡꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ GPIꯒꯤ ꯃꯔꯨꯑꯣꯏꯕ ꯌꯨꯝꯕꯤ ꯑꯍꯨꯝ ꯑꯣꯏꯔꯤꯕ ꯑꯦꯟꯍꯦꯟꯁ ꯃꯣꯕꯤꯂꯤꯇꯤ, ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯐ ꯂꯤꯚꯤꯡ ꯑꯃꯁꯨꯡ ꯏꯟꯚꯦꯁꯠꯃꯦꯟꯠ ꯏꯟꯗꯦꯛꯁꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄꯥꯁꯄꯣꯔꯠ ꯑꯁꯤ ꯃꯊꯪꯁꯤꯠꯅ 136, 119 ꯑꯃꯁꯨꯡ 133 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯌꯨꯝꯕꯤ ꯑꯍꯨꯝ ꯑꯁꯤꯅ ꯄꯥꯁꯄꯣꯔꯠ ꯑꯃꯒꯤ ꯃꯄꯥꯡꯒꯜ ꯍꯥꯏꯕꯗꯤ ꯄꯥꯁꯄꯣꯔꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯌꯥ ꯌꯥꯝꯅ ꯅꯤꯡꯇꯝꯕꯒꯦ, ꯄꯥꯁꯄꯣꯔꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯦꯜꯊꯀꯦꯌꯔ ꯑꯃꯁꯨꯡ ꯑꯦꯖꯨꯀꯦꯁꯟꯅꯆꯤꯡꯕꯒꯤ ꯃꯃꯤ ꯀꯌꯥ ꯌꯥꯝꯅ ꯇꯥꯕꯒꯦ, ꯑꯃꯁꯨꯡ ꯄꯥꯁꯄꯣꯔꯠ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯔꯝꯕ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡ ꯑꯣꯜꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯁꯄꯣꯔꯠ ꯔꯦꯡꯀꯤꯡꯗ ꯁ꯭ꯋꯤꯗꯦꯟ, ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯑꯃꯁꯨꯡ ꯐꯤꯟꯂꯦꯟꯗꯅ ꯃꯊꯪꯁꯤꯠꯅ ꯑꯍꯥꯟꯕ, ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯔꯦꯡꯛꯇ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯤꯗꯦꯟꯠꯗ ꯅꯨꯄꯥꯃꯆꯥ ꯑꯃ ꯁꯤꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨꯡ ꯉꯁꯤ ꯑꯌꯨꯛꯀꯤ ꯂꯣꯟꯅꯕ-ꯅꯨꯡꯉꯥꯏ ꯃꯇꯨꯡ ꯄꯨꯡ 12:10 ꯇꯥꯔꯛꯄꯗ ꯊꯧꯕꯥꯜ ꯄꯤ.ꯑꯦꯁ.ꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯖꯤꯡ ꯇꯣꯜ ꯇꯦꯛꯁ ꯃꯄꯥꯗ ꯈꯥꯝꯕ ꯃꯥꯔꯨꯇꯤ ꯚꯦꯟ MN03 P0345ꯇ ꯒꯥꯔꯤ ꯃꯆꯥ TVS MN06 HG 3466ꯅ ꯊꯣꯝꯖꯤꯟꯕꯗ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯔꯛꯈꯤꯕ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯀꯩꯊꯦꯜ ꯃꯅꯤꯡꯗꯒꯤ ꯑꯂꯥꯡꯕꯝ ꯃꯍꯦꯁ, 39, ꯑꯄꯣꯛꯄ ꯕꯤꯔꯦꯟ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯡꯂꯛꯄ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯂꯥꯏꯃꯌꯨꯝ ꯂꯩꯀꯥꯏꯗꯒꯤ ꯃꯌꯦꯡꯕꯝ ꯔꯦꯅꯦꯗꯤ ꯀꯨꯟ, ꯑꯄꯣꯛꯄ M ꯃꯍꯦꯁꯣꯔ ꯁꯣꯛꯄꯗꯒꯤ ꯖꯦꯅꯤꯝꯁꯇ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯁꯥꯝ ꯃꯆꯥ ꯑꯅꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯎꯈ꯭ꯔꯨꯜꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯁꯣꯝꯗꯒꯤ ꯁꯦꯜ-ꯊꯨꯝꯒ ꯃꯔꯤ ꯂꯩꯅꯅ ꯎꯪꯈꯠꯅꯕ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯊꯥ ꯑꯁꯤꯒꯤ 3ꯗ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯁꯥꯝꯒꯤ ꯇꯤꯇꯥꯕꯥꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯅꯤ ꯉꯔꯥꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯨꯡꯆꯣꯟ ꯃꯥꯏꯐꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯆꯥꯡꯇꯥ ꯈꯨꯜꯗꯒꯤ ꯄꯨꯂꯤꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯥꯁꯣꯞ ꯀꯆꯥꯔꯤ 29 ꯑꯃꯁꯨꯡ ꯑꯖꯣꯏ ꯒꯣꯒꯣꯏ 39, ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯥꯝꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯁꯥꯝ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯇꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯐꯪꯕꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯂꯤ꯫